ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯕꯦꯜ ꯕꯇꯟ ꯅꯝꯕꯤꯔꯝꯃꯨ꯫ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯎꯠꯆꯔꯛꯀꯦ꯫ ꯑꯗꯣ ꯏꯟꯚꯤꯇꯦꯁꯟ ꯀꯣꯗꯁꯦ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯔ ꯃꯇꯨꯡꯗ V23EFU 6RFY ꯃꯦꯜꯂꯒ 1000 ꯕꯣꯅꯁ ꯄꯣꯏꯟꯠ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯕꯤꯌꯨ꯫ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯃꯇꯧ ꯀꯔꯝꯅ ꯄꯩꯁꯥ ꯇꯥꯟꯒꯗꯒꯦ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯧꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯌꯨ, ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯌꯦꯡꯕꯤꯌꯨ꯫ ꯃꯅꯤꯄꯨꯔꯤ ꯒꯨꯔꯨꯗ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯇ꯭ꯌꯨꯇꯣꯔꯤꯌꯜ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯄꯦꯇꯤꯑꯦꯝꯒꯤ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯉꯁꯤꯒꯤ ꯒꯦꯝ ꯑꯁꯤ ꯔꯣꯌꯦꯜ ꯁ꯭ꯂꯣꯠ ꯔꯤꯋꯥꯔꯗ ꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯂꯣꯠ ꯎꯡꯉꯒ ꯄꯩꯁꯥ ꯇꯥꯟꯗꯣꯏꯅꯦꯕꯀꯣ꯫ ꯑꯗꯣ ꯂꯨꯄꯥ ꯑꯃꯗꯒꯤ ꯍꯧꯋꯦ ꯁꯤꯁꯦ ꯈꯨꯗꯛꯇ ꯑꯗꯨꯝ ꯔꯤꯗꯤꯝ ꯇꯧꯕ ꯌꯥꯏꯀꯣ꯫ ꯑꯦꯒ꯭ꯔꯤ ꯇꯧꯁꯜꯂꯁꯤꯀꯣ ꯑꯗꯨꯒ ꯑꯦꯂꯣ ꯑꯃꯨꯛ ꯇꯧꯔꯁꯤ꯫ ꯅꯦꯛꯁꯇ ꯑꯃꯨꯛ ꯌꯣ ꯅꯦꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯒꯨꯔꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯤꯡ ꯑꯁꯤ ꯊꯥꯖꯤꯜꯂꯁꯤ꯫ ꯑꯗꯩ ꯁꯕꯃꯤꯠ ꯑꯃꯨꯛ ꯇꯧꯔꯁꯦꯕꯀꯣ꯫ ꯍꯧꯔꯛꯄꯒ 1000 ꯄꯣꯏꯟꯠ ꯐꯪꯉꯦ꯫ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯏꯟꯚꯤꯇꯦꯁꯟ ꯀꯣꯗ ꯃꯦꯜꯂꯒꯗꯤ 1000 ꯀꯣꯏꯟ ꯑꯦꯛꯁꯇ꯭ꯔꯥ ꯑꯃꯒ ꯑꯃꯨꯛ ꯐꯪꯉꯤ, 2000 ꯐꯪꯉꯅꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯣꯠꯄ ꯃꯇꯝꯗ ꯁ꯭ꯄꯤꯟꯁꯦꯀꯣ ꯈꯤꯇꯪ ꯑꯣꯠꯄ ꯃꯇꯝꯗ 1000 ꯄꯣꯏꯟꯠꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯉꯛꯀꯅꯦꯕ꯫ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯣꯕꯀꯣ 3000ꯁꯦ ꯀꯃꯥꯏꯅ ꯐꯪꯒꯦꯁꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯤꯅꯤꯠ 3ꯃꯨꯛꯇꯪ ꯆꯪꯉꯦꯕ꯫ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯀꯨꯏꯅ ꯃꯌꯥꯝꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯚꯤꯗꯤꯑꯣꯁꯤꯗꯤ ꯈꯤꯇꯪꯗꯤ ꯃꯤꯅꯤꯠ 3ꯃꯨꯛꯇꯪꯗꯤ ꯁꯥꯡꯉꯅꯦꯕꯀꯣ꯫ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯌꯦꯡꯕꯤꯌꯨ꯫ ꯃꯇꯧ ꯀꯔꯝꯅ ꯄꯩꯁꯥ ꯂꯧꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯎꯠꯆꯔꯛꯀꯦ, ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯣꯏꯅ ꯎꯠꯆꯔꯛꯀꯦ, ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯕ꯫ ꯁꯤ ꯁ꯭ꯄꯤꯟꯁꯦ ꯖꯔ ꯖꯔ ꯇꯧꯔꯦ꯫ ꯃꯤꯅꯤꯠ 3ꯗ 3000 ꯄꯣꯏꯟꯠꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯇꯥꯟꯕ ꯉꯝꯃꯦꯕ꯫ ꯑꯗꯨꯅ ꯁꯤꯒꯤ ꯃꯥꯒꯤ ꯀꯣꯏꯟꯁꯦ ꯂꯦꯞꯄ ꯅꯥꯏꯗꯦꯕꯀꯣ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯤꯛꯀꯅꯤ, ꯑꯃꯨꯛ ꯖꯔ ꯖꯔ ꯑꯃꯨꯛ ꯆꯥꯎꯈꯠꯂꯛꯀꯅꯤ, ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯕ ꯉꯥꯏꯍꯥꯛ꯫ ꯑꯗꯣ ꯑꯩꯅ ꯑꯦꯚꯔꯦꯖꯇ ꯁꯨꯝ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯔꯛꯇ ꯑꯦꯗꯚꯔꯇꯥꯏꯖꯁꯨ ꯂꯥꯛꯑꯦꯕꯀꯣ ꯁꯦꯀꯦꯟ 5ꯃꯨꯛꯇꯪꯒꯤ꯫ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯕꯀꯣ꯫ ꯁꯤꯒꯤ ꯁ꯭ꯄꯤꯟꯁꯦ ꯁꯨꯝ ꯇꯧꯕ ꯃꯇꯝꯗ 2000 ꯄꯣꯏꯟꯠ ꯌꯧꯊꯣꯛꯈ꯭ꯔꯦꯕ ꯑꯩꯁꯦ꯫ ꯑꯦꯗꯚꯔꯇꯥꯏꯖ ꯌꯦꯡꯉ ꯃꯇꯨꯡꯁꯤꯗ ꯃꯥꯏ ꯀꯩꯅꯣꯁꯤꯡꯁꯦ ꯄꯣꯏꯟꯠꯁꯦ ꯑꯆꯧ ꯑꯅꯦꯝ ꯖꯔ ꯖꯔ ꯂꯥꯛꯑꯦꯕꯀꯣ꯫ ꯑꯗꯣ ꯍꯥꯏꯐꯦꯠ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯤꯔꯒ ꯁꯨꯝ ꯑꯩꯅ ꯄꯩꯁꯥꯁꯤꯒ ꯄꯣꯏꯟꯠꯁꯤ ꯁꯨꯝ ꯄꯥꯕ ꯃꯇꯝꯗ ꯄꯨꯡ ꯑꯃꯗ ꯑꯩꯈꯣꯏꯅ ꯂꯨꯄꯥ 10ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯇꯥꯟꯕ ꯉꯝꯃꯦꯕꯀꯣ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯤ ꯑꯃꯅ ꯒꯦꯝꯁꯦ ꯅꯣꯡꯃꯗ ꯄꯨꯡ 6-7 ꯁꯥꯟꯅꯕ ꯌꯥꯎꯏ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯨꯡ 5ꯈꯛ ꯁꯥꯟꯅꯕꯗ ꯁꯤꯗ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯗꯣ ꯂꯨꯄꯥ 100ꯃꯨꯛꯇꯤ ꯇꯥꯟꯕ ꯌꯥꯏꯕ꯫ ꯊꯥ ꯑꯃꯗꯅ ꯂꯨꯄꯥ 3000ꯃꯨꯛꯀꯤ ꯆꯥꯡ ꯇꯥꯟꯕ ꯌꯥꯏ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯗꯒꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯏꯟꯚꯤꯇꯦꯁꯟ ꯀꯣꯗꯁꯦ ꯁꯤ ꯃꯦꯟꯕꯤꯔꯒ ꯏꯍꯥꯟ ꯍꯥꯟꯅ ꯄꯣꯏꯟꯠꯁꯦ 1000 ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯂꯤꯡꯛ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯁꯤꯒꯤ ꯏꯟꯚꯤꯇꯦꯁꯟ ꯀꯣꯗꯀꯤ ꯔꯤꯐꯔꯦꯜ ꯀꯣꯗꯇꯣ ꯑꯗꯨ ꯄꯤꯖꯔꯛꯀꯦꯕꯀꯣ꯫ ꯑꯗꯨꯗ ꯃꯦꯟꯕꯤꯌꯣꯕ ꯍꯧꯖꯤꯛꯀꯤ ꯏꯟꯚꯤꯇꯦꯁꯟ ꯀꯣꯗꯇꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯗꯨꯝ꯫ ꯁꯤꯁꯦ ꯑꯩ ꯍꯧꯖꯤꯛ 3000 ꯄꯣꯏꯟꯠ ꯍꯦꯜꯂꯦꯕꯀꯣ꯫ ꯑꯗꯣ ꯐꯣꯟ ꯅꯝꯕꯔꯁꯦ ꯃꯣꯏꯅ ꯑꯃꯨꯛ ꯃꯦꯟꯕꯗ ꯐꯖꯅ ꯂꯣꯏꯕ ꯐꯥꯎ ꯃꯦꯜꯂꯣ ꯍꯥꯏ꯫ ꯀꯩꯒꯨꯝꯕ ꯍꯦꯛ ꯁꯣꯏꯅ ꯃꯦꯟꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯖ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯀꯣ꯫ ꯑꯗꯨꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯄꯦꯇꯤꯑꯦꯝꯒꯤ ꯅꯝꯕꯔꯗꯨ ꯃꯦꯟꯕꯤꯌꯨ꯫ ꯑꯗꯣ ꯄꯦꯇꯤꯑꯦꯝꯒꯤ ꯄꯩꯁꯥ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯪꯉꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯌꯦꯡꯁꯦꯕꯀꯣ, ꯋꯤꯗ꯭ꯔꯣ ꯇꯧꯔꯒꯦꯕ ꯑꯩ ꯁꯤꯁꯦ꯫ ꯅꯝꯕ ꯃꯇꯝꯗ ꯀꯟꯐꯔꯃꯦꯁꯟ ꯂꯥꯛꯑꯦ꯫ ꯑꯗꯣ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯦ꯫ ꯁꯤꯁꯦ ꯌꯨ ꯒꯣꯠ ꯃꯅꯤ, ꯄꯩꯁꯥ ꯐꯪꯉꯦ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗꯨ ꯇꯁꯦꯡ ꯐꯪꯉꯕ꯭ꯔꯥ ꯌꯦꯡꯁꯦꯕ꯫ ꯑꯩ ꯏꯃꯦꯜꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯅ ꯈꯜꯂꯦꯕꯀꯣ꯫ ꯍꯧꯖꯤꯛ ꯂꯥꯛꯇ꯭ꯔꯤ ꯀꯣ꯫ ꯑꯗꯣ ꯑꯩ ꯄꯦꯇꯤꯑꯦꯝꯗ ꯆꯪꯂꯒ ꯌꯦꯡꯒꯦꯕ꯫ ꯏꯃꯦꯜꯗꯤ ꯂꯥꯛꯈ꯭ꯔꯦ, ꯄꯩꯁꯥ ꯆꯪꯉꯛꯑꯦꯕꯀꯣ꯫ ꯑꯗꯨ ꯀꯔꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯒꯤ ꯂꯥꯛꯏꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯖꯦꯕ ꯃꯌꯥꯝ꯫ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯗꯒꯤꯔ ꯀꯔꯝꯕꯗꯩꯅꯣ ꯃꯌꯥꯝꯗ ꯊꯥꯖꯅꯕꯀꯣ꯫ ꯈꯨꯗꯛꯇ ꯄꯨꯡꯁꯤꯡꯁꯨ ꯌꯦꯡꯁꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯁꯦ ꯍꯧꯖꯤꯛ ꯌꯦꯡꯁꯦꯕꯀꯣ ꯀꯔꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯒꯤ ꯆꯪꯉꯛꯄꯅꯣꯁꯦ꯫ ꯀꯦꯁꯕꯦꯛ ꯔꯤꯁꯤꯞ ꯐ꯭ꯔꯣꯝ ꯑꯟ ꯃꯅꯤ ꯑꯦꯞꯇꯒꯤ ꯆꯪꯉꯦ꯫ ꯍꯧꯖꯤꯛ 7:05 ꯆꯠꯂꯦ꯫ 7:03 ꯐꯪꯈꯤꯕ ꯄꯩꯁꯥꯅꯦꯕꯀꯣ꯫ ꯁꯤꯒꯤꯁꯦ ꯁ꯭ꯂꯣꯠ ꯔꯤꯋꯥꯔꯗ ꯄꯦꯃꯦꯟꯗꯒꯤ ꯆꯪꯉꯛꯄꯅꯦ꯫ ꯇꯁꯦꯡ ꯐꯪꯉꯦꯗꯅ ꯈꯪꯉꯦꯗꯅꯀꯣ ꯃꯌꯥꯝꯅ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯁꯦꯕꯀꯣ꯫ ꯄꯩꯁꯥꯁꯦ ꯀꯌꯥꯝ ꯍꯦꯟꯅ ꯇꯥꯟꯕ ꯌꯥꯒꯗꯒꯦ꯫ ꯑꯗꯨ ꯑꯍꯥꯟꯕꯗ ꯏꯟꯚꯤꯇꯦꯁꯟ ꯀꯣꯗ ꯃꯦꯜꯂꯒ ꯄꯣꯏꯟꯠ 1000 ꯑꯃ ꯐꯪꯕ ꯌꯥꯔꯦ꯫ ꯑꯗꯩ ꯔꯤꯐꯔ ꯇꯧꯔꯒ 15,000 ꯄꯣꯏꯟꯠ ꯂꯨꯄꯥ 5 ꯐꯪꯕ ꯌꯥꯔꯦ꯫ ꯑꯗꯩ ꯑꯦꯠ ꯖꯦꯝ ꯑꯣꯐꯔꯁ ꯀꯣ, ꯑꯗꯒꯤ TH ꯁꯔꯚꯦ, ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯃꯅꯨꯡꯗ ꯑꯣꯐꯔ ꯂꯧꯕ ꯌꯥꯕ ꯑꯃꯁꯨ ꯂꯩꯔꯤꯕꯀꯣ꯫ ꯁꯤꯁꯦ ꯍꯥꯟꯅ ꯌꯦꯡꯁꯦꯕ꯫
ꯁꯤꯒꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯣ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯗꯥꯎꯟꯂꯣꯗꯇꯤ ꯇꯧ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯃꯣꯏꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨꯗ ꯄꯩꯁꯥ ꯊꯤꯌꯣꯅ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯨ ꯊꯤꯔ ꯃꯇꯨꯡꯗ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯗ ꯄꯣꯏꯟꯠꯁꯦ ꯀꯥꯔꯛꯇꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯃꯥꯡꯖꯒꯗꯕ ꯂꯩꯔꯒꯗꯤ ꯗꯥꯎꯟꯂꯣꯗ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯗꯅ ꯑꯗꯨꯅ ꯐ꯭ꯔꯤꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯕ ꯃꯦꯛ ꯃꯥꯏ ꯇ꯭ꯔꯤꯞꯁꯦꯀꯣ ꯏꯟꯁꯇꯣꯜ ꯇꯧꯕ ꯌꯥꯏ ꯑꯣꯄꯟ ꯇꯧꯔꯒ ꯄꯩꯁꯥ ꯐꯪꯅꯤꯕꯀꯣ ꯑꯗꯒꯤ ꯃꯔꯛꯁꯤ ꯁꯤ ꯌꯥꯎꯔꯤꯕ ꯃꯦꯛ ꯃꯥꯏ ꯇ꯭ꯔꯤꯞꯁꯦ ꯁꯤꯈꯛ ꯇꯧꯔꯁꯨ ꯌꯥꯔꯦ ꯑꯗꯣ ꯑꯇꯣꯞꯄꯁꯤꯡꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯖꯦꯕꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯃꯊꯛꯁꯤꯗ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯁꯤꯒꯤꯁꯦ 1 MB ꯒꯥꯏꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯌꯨꯖꯤꯡ 1 MB ꯒꯥꯏꯁꯦ ꯊꯥꯔꯦ ꯆꯨꯁ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟ ꯊꯥꯔꯦ ꯁꯕꯃꯤꯠ ꯄꯦꯃꯦꯟ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛꯇꯨ ꯌꯦꯡꯉꯅꯤ ꯑꯗꯨꯒ ꯄꯦꯃꯦꯟ ꯄꯩꯁꯥ ꯊꯤꯔ ꯃꯇꯨꯡꯗ ꯄꯣꯏꯟꯁꯦ 90,000ꯒ ꯐꯪꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯨꯄꯥ ꯑꯍꯨꯝ ꯈꯛꯇꯅꯦꯕꯀꯣ ꯂꯨꯄꯥ 30 ꯈꯛꯇꯅꯦꯕ ꯐꯪꯗꯣꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯥꯟꯅꯗ꯭ꯔꯦꯅ ꯑꯗꯨꯅ ꯁꯤꯒꯤ ꯁꯥꯏꯕꯔꯒꯣꯁ VPN ꯍꯥꯏꯁꯦ ꯏꯟꯁꯇꯣꯜ ꯇꯧꯔꯣ ꯑꯣꯄꯟ ꯇꯧꯔꯣ ꯑꯗꯨꯒ ꯄꯣꯏꯟꯁꯦ ꯑꯩꯈꯣꯏꯅ ꯔꯤꯗꯤꯝ ꯇꯧꯔꯣ ꯍꯥꯏꯔꯦ ꯀꯌꯥꯅꯣ ꯄꯣꯏꯟ ꯐꯪꯗꯣꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 3,000 ꯄꯣꯏꯟ ꯑꯗꯨꯒꯤ ꯂꯨꯄꯥ ꯑꯃꯗꯤ ꯐꯪꯉꯦꯕꯀꯣ ꯐ꯭ꯔꯤꯗ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯑꯗꯨꯝ ꯐꯪꯗꯣꯏꯅꯤ ꯁꯤꯒꯤꯁꯦ ꯑꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯕ ꯌꯥꯏ ꯄꯩꯁꯥꯒꯤꯗꯤ ꯐꯪꯕ ꯌꯥꯏꯕꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯍꯧꯖꯤꯛꯀꯤ ꯑꯣꯐꯔ ꯑꯇꯣꯞꯄꯁꯤꯡꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤ ꯁꯤꯒꯤ TH ꯁꯔꯚꯦ ꯀꯣ ꯁꯤꯒꯤꯁꯤꯗ ꯆꯪꯂꯛꯑ ꯃꯇꯨꯡꯁꯤꯗ ꯃꯣꯏꯁꯤꯗꯤ ꯈꯤꯇꯪ ꯋꯥꯅ ꯐꯪꯉꯦ ꯑꯩ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯈ꯭ꯔꯦꯕꯀꯣ ꯑꯇꯣꯞꯄ ꯁꯔꯚꯦꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯈꯔ ꯌꯦꯡꯈ꯭ꯔꯦ ꯑꯗꯣ ꯄꯥꯛꯅ ꯐꯪꯕ ꯉꯝꯗꯕꯅꯦꯕ ꯑꯗꯨꯅ ꯁꯤꯁꯦ ꯀꯥꯟꯅꯔꯣꯏ ꯃꯌꯥꯝ ꯌꯦꯡꯕꯤꯔꯨꯅꯨ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯌꯦꯡꯖꯦꯕꯀꯣ ꯍꯟꯗꯣꯛꯂꯛꯑꯒ ꯁꯤꯁꯤꯗꯤ ꯋꯥꯕꯅꯦꯕ ꯐꯪꯕ ꯑꯗꯨꯅ 8 GET ꯑꯣꯐꯔꯁꯤꯗ ꯆꯪꯉ ꯌꯦꯡꯕꯤꯌꯣꯕ ꯁꯤꯒꯤꯁꯤꯗ ꯄꯣꯏꯟ ꯑꯆꯧꯕ ꯌꯥꯝ ꯌꯥꯎꯔꯦꯕꯀꯣ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒ ꯑꯥꯔꯟ $1 ꯑꯃ ꯐꯪꯉꯣ ꯍꯥꯏꯔꯦ ꯐ꯭ꯔꯤ ꯒ꯭ꯔꯦꯞ ꯐ꯭ꯔꯤ ꯃꯅꯤꯗ ꯑꯗꯨꯒ 80,000 ꯄꯣꯏꯟ ꯐꯪꯉꯦꯀꯣ ꯑꯗꯣ ꯁꯤꯒꯤꯁꯤꯡꯁꯦ ꯑꯩꯁꯨ ꯇ꯭ꯔꯥꯏ ꯇꯧꯗ꯭ꯔꯤ ꯐꯪꯗꯤ ꯁꯣꯏꯅ ꯐꯪꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯗꯨꯝ ꯇꯧꯕꯤꯔꯒꯗꯤ $1 ꯑꯃ ꯐꯪꯗ꯭ꯔꯒꯗꯤ ꯄꯣꯏꯟꯁꯦ ꯆꯪꯉꯛꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯗ ꯑꯗꯨꯅ ꯐꯖꯅ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯣꯐꯔ ꯃꯌꯥꯝꯁꯤꯡꯁꯦ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠ ꯎꯠꯆꯔꯦꯗꯅ ꯑꯗꯨꯅ ꯁꯣꯝꯒꯤ ꯃꯅꯨꯡꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨꯗ ꯑꯃꯨꯛ ꯆꯪꯉꯛꯁꯦꯕ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯒꯗꯒꯦꯗ ꯁꯤꯗꯤ ꯁꯥꯏꯠ ꯑꯦꯛꯁꯇ꯭ꯔꯥ ꯄꯣꯏꯟ ꯑꯩꯈꯣꯏꯅ ꯇꯥꯅꯤꯡꯕꯒꯤꯅꯦꯕꯀꯣ ꯇꯥꯅꯤꯡꯉꯒꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯏꯌꯦꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯃꯦꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨ ꯆꯪꯂꯛꯑꯀꯥꯟꯗ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯥꯟꯒꯗꯒꯦ ꯑꯗꯨ ꯌꯦꯡꯁꯤ ꯑꯗꯨꯅ 1,000 ꯄꯣꯏꯟꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯟꯅ ꯐꯪꯉ ꯂꯩꯔꯒꯅꯤ ꯑꯗꯨꯒ ꯏꯟꯚꯤꯇꯦꯁꯟ ꯀꯣꯗꯁꯦ ꯃꯦꯜꯂ ꯃꯇꯨꯡꯗ 1,000 ꯑꯦꯛꯁꯇ꯭ꯔꯥ ꯑꯃꯨꯛ ꯐꯪꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯨꯂꯞ 2,000 ꯄꯣꯏꯟ ꯐꯪꯒꯅꯦꯕ ꯍꯦꯛ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯒ ꯑꯗꯣ ꯂꯨꯄꯥ ꯑꯃꯗꯨꯗꯤ ꯃꯤꯅꯤꯠ ꯑꯃꯃꯨꯛꯇꯪ ꯒꯦꯝꯗꯣ ꯁꯥꯟꯅꯕꯗ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯒꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯀꯣꯗꯁꯦ V23EFU6RFYꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯦꯟꯕꯤꯌꯨ ꯁꯕꯃꯤꯠ ꯇꯧꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ 1,000 ꯄꯣꯏꯟ ꯐꯪꯒꯅꯤ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯍꯦꯟꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ